ngarang si ajik lai riba leibak yam luruba tanpam sida akoi ge arambai te golna Federation of Civil Society Organization hariba leibak mayam gi miu selekan leibak sigi damakta chongthok tana chen na chongna toriba sigi vice president BMI masa bo gi mathak ta khut tharak pai si khwaidagi hena akoi gi fox ki maikai dagi koi kanyam tawbga loina na koi ge arambai te golna mathobanam khangdana sigumba leibak kannabagi namada community kannabagi namada tawriba thabak thawong singa se khwaidagi na kan mamong da Federation of Civil Society Organization ki maike dagi kandem tawi haibase ai hanjal hanjan thamjage maramdi kaishunata ba problem amagi damakta makoina hairiba sukcha hroba Federation of Civil Society Organization ki BP da makhu tabai base makoi mama mapa mase khangdaba ahalaman mase khangdaba lebak ki interest ki namada adugulba violate toba adugulba hingchaya tamagi thawong na haibasima amuk jana thamjage aduna hariba thodo asi yamna masi laiba ki situation sida khwaidagi ne memang thokpa yaba adugulba thawong ne matungda amona tongdalbasu akoi AR da AP da akoi warning tawjari aduna ngarang thokiba thodo ase masi akoina loisanamagi damakta makoi invite tawraga hariba asokpa sida sum apology tawraw haibaga wapam tamgibani adu urege parega tawrakanda akon bada makoi ki office alakanda wari sanaja haibagi thamakpa je makoi koina matum mafam ju chapegi wapam ju leite chapam ju thokte maramdi e kaino arambai tengol hariba kambu sidi ngarang na da thorpani du lairiba folks natraga hariba yaima sidi mana laiba ki makta tawreiba folks na laiba ki damakta tawrei sidi more than 30 year helamani singluba ahallaman na tawba thabak khangda bai base adugumba angang jing discipline wangba da tholaiba hariba etigi kambu singase masina lebak ngakane tholai base ngasi lebak myamna thale bigan nai ba famdu tamjake makhoisi kana gu mamna backing de ilakan dangasi manipur thugai na ba maithai community hana na ba maithai community loisan na ba tongan tongan mal lebe indigenous people singje masi loisan na ba gi adu ko bal dansang ne haibse ma lebak myamna khanbiu ngasi lebak myamna makoina tawri ba thabak singase ngasi kari kari tawgre haibse tijan biu ngasi ethi hariba kambu sina ngasi lanpham da kana moi yengna ba kana hat karke lanpham da kana kana kai tawrge haibse masi machu tijan biu ne makoina tawri ba thabak si akoina ngasi babu babu ta ro sone labi da gari tonga kan da ko yai farena lawba natra phiran machu tere ki phiran thela kan machu tere ki phiran to arta khangna makoina sorok ta lawru chapne ngasi bokta lanpham da chapka lan kamna da bane lan thugai ba kam ngone makoi singase maram maduna makoina tawri ba thabak singase Federation of Civil Society Organization mai kan da kadem tawe maram maduna athuba matam da hayeng ngasi tarik mapan gi pung mari bagi manung da lakan Federation of Civil Society Organization gi amade haiba asokpa singse lalakan amade lebak miam da makoina tawgiba aran ba sing de apology tawda ba taragati akoi gi angam thak da lairiba koi gi unit sing amade tongan tongan lebak miam ko samdar kan da makoina lairiba etina leiba mafam sing da ko agitation tarakan da makoi singse boycott tawba loina na adugulba akan ba khungna chingjan ba loina makoi singse lebak gi yekna mane haiba da koi lebak miam da onan ba gi da makta koi sem sadra lai rai ba se Federation of Civil Society Organization tamjari manamaduna kari ko ma makoina lebak ningba lebak sigi khanba manipur gi khanba manipur jati gi khanba adugulba eti oiba taragati अथुब मतम दा मखोय लालदि लाल हायग दम अदुगुलबा लीडर अमगी क्वालिटी लेगदबनि अदुना लालकन नमसलकन अचुम साबकी थबकति अंगांग मसादा अछोन मनुपि अंग तोबय अदुबो फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक सुंगददि अदुगुमदो एटी की धपतो अखोय सकदब नते अखोय एटी की मथक्ता कोय यंगसलरगनि बरम मदुना करिगुम एटी सिना कनागुम इजन करिगुम तरम तारगति अदुदा अफपतगि ताइता खुदमक मसा मसाने पुगदबनि अदुगा करिगुम सेते छंगतोक लाप तारगसु मसा मसु थारप यारोय हुइज अखोयगी लुसिंग पुरेन अखोई की लुसिंग पुरेन तो कना कना लुसिंग पुरेन लाग हाइजर गता गदमनी लुसिंग पुरेन लाग तब तार कदे अतोप मसा मसुने लाग पसिदि अखोई मावा लौरो हेबजो मजो थमजगे दो करिगुम्बा अखोई मसेम लोइसन जे हाइब तार कसो अखोई मसेम ई मसेम कक्तन जे हातोन जे हाइब तार कसो खबर दा हापिरो अखोई अमदु की दंत सेम सादर लई हेबजे अतुबा अखोई फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन माइकेन देके अदुगुम लबा पथों मरम खंग्र लेबक थुगेबा मानबदा चगे लाइबा अखोई एटी की कांगु सिंग से थमजरी हेबजे कोई थमजरी मरम मदना एटीना अपामदो hayeng mak ngasi mak khabar de sengtok piro hai ba pham tamje ke thank you an mada miyambu isinaw miyambu madi ramai me ke di kono khuram jare koram koman eje halak pasu ku jadri mai bok ta ri hai dai no ngarang de gi koi sejam chirang da kam kanna to na badu da aisu tum yar le re koi isinaw miyam ga ado थबक लोन तौमीने सिनाव मैम लोन मफम एटी खता नते लो सूर हाइतारे सिनाव मैम लो खोना पुनः ngarang tawkhibe ete akan mu to khoi dum thengna mina lei ngasi jai nga tang tumme mai ju ta dri ai ti
ngahak tummaga hawolakpada ꯑꯩꯈꯣꯏ ꯑꯍꯜ ꯏꯕꯨꯡꯉꯣ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯤꯡ ꯑꯩ ꯀꯌꯥ ꯈꯪꯗ꯭ꯔꯦ ꯐꯣꯛꯁꯀꯤꯅꯦꯅ ꯑꯍꯜ ꯑꯃꯅ ꯃꯥꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯖꯔꯦ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯑꯗꯣ ꯍꯣꯏ ꯐꯖ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯒꯅꯤ ꯂꯩꯕꯕꯨꯗꯤ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯇꯥꯕꯗ ꯅꯆꯥꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯦꯟꯅꯗ꯭ꯔꯦ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯈꯤꯇꯪ ꯇꯥꯍꯟꯅꯤꯡꯉꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯃꯤꯌꯥꯝꯒꯤꯅꯦꯅ ꯊꯣꯛꯂꯛꯑꯕ ꯄꯥꯕꯨꯡ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯔꯨꯗꯦꯀꯣ ꯑꯗꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣই ꯅꯣꯡꯃꯇ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯑꯩꯈꯣꯏ ꯍꯨꯟꯅꯕ ꯉꯥꯡꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯄꯥꯝꯖꯗꯕꯅꯤ ꯁꯦꯡꯅ ꯑꯁꯦꯡꯕꯗꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯆꯠꯈꯤꯒꯗꯕ ꯌꯥꯝ ꯂꯩꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯆꯕꯅꯤ ꯃꯁꯤꯗ ꯂꯥꯟꯅ ꯈꯣꯠꯅ ꯂꯧꯕꯤꯗꯅꯕ ꯑꯩ ꯍꯥꯏꯖꯔꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯏ ꯑꯔꯥꯝꯕꯥꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯄꯅꯤ ꯌꯦꯁ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯇꯥꯡ 3ꯗꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯍꯥꯏꯗ꯭ꯔꯁꯨ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯔꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯏ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯁꯣ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯄꯨꯟꯅ ꯑꯩꯈꯣই 13 ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯊꯧꯕ 13 ꯀꯠꯇꯨꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯑꯗꯨꯃꯛꯁꯨ ꯍꯦꯛ ꯍꯥꯏꯍꯟꯅꯤꯡꯗꯦ ꯄꯥꯕꯨꯡ ꯅꯆꯥꯁꯤꯡꯅ ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯅꯆꯥ ꯂꯤꯖꯒꯦ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯆꯩꯕ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯕꯨ ꯏꯅꯥꯎ ꯅꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯆꯨꯝ ꯑꯔꯥꯟꯁꯤ ꯀꯔꯤꯅꯣ ꯋꯥꯔꯤꯗꯣ ꯍꯪꯕꯤꯔꯝꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯠꯇꯅ ꯂꯥꯛꯑꯒ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯂꯥꯎ ꯍꯥꯏꯕꯗꯨꯗꯤ ꯄꯥꯕꯨꯡ ꯈꯤꯇꯪ ꯐꯖꯗꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯑꯗꯨꯒ ꯁꯦꯡꯅ ꯋꯥꯔꯤꯁꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯒꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛ ꯆꯤꯡ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯥꯡ ꯑꯁꯤ ꯍꯩꯕꯣꯛ ꯆꯤꯡꯁꯥꯡꯁꯤꯗ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ JCB ꯇꯧꯔꯒ ꯗꯤꯝꯄꯔ ꯇꯧꯔꯒ ꯂꯩꯕꯥꯛꯁꯤ ꯀꯣꯠꯄꯁꯤ ꯀꯨꯏꯔꯦ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯒꯤꯗꯣ ꯑꯩꯈꯣꯏ ꯑꯦꯇꯤ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯅꯤ ꯑꯗꯣ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯩꯕꯣꯛ ꯆꯤꯡꯗ ꯂꯩꯕꯥꯛ ꯀꯣꯠꯂꯤꯁꯤ ꯗꯤꯝꯄꯔ ꯍꯩꯕ ꯑꯆꯧ ꯑꯆꯧꯕ ꯇꯧꯔꯒ ꯀꯣꯠꯄꯅꯦ ꯑꯗꯣ ꯑꯩꯈꯣই ꯃꯃꯥꯡꯗꯁꯨ ꯂꯥꯏꯐꯝ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯂꯣꯛ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯁꯣꯛꯄꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯑꯩꯈꯣꯏ ꯍꯥꯏꯖꯔꯒ ꯑꯗꯨꯝ ꯂꯩ ꯃꯃꯥꯡꯗꯁꯨ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯞꯄꯦ ꯃꯣꯏꯁꯤ ꯒꯦꯡꯅꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯞꯄꯒ ꯃꯣꯏꯁꯤꯅ ꯀꯩꯗꯧꯒꯦꯗ ꯐꯣꯔꯦꯁ ꯃꯣꯏꯗ ꯉꯥꯡꯉꯨꯕ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯅꯣꯡꯃꯩꯅ ꯅꯝꯕꯤ ꯑꯗꯩ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯍꯦꯛ ꯀꯤꯍꯟꯕ ꯑꯗꯩ ꯃꯣꯏꯗ ꯒꯥꯔꯤ ꯈꯥꯝꯃꯨꯔꯗꯤ ꯊꯣꯡꯒꯥꯏꯔꯝꯃꯨ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯆꯤꯡ ꯂꯩꯕꯥꯛ ꯈꯣꯠꯄꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯧꯗꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯍꯥꯏ ꯃꯐꯝꯗꯨꯒꯤ ꯀꯣꯜꯂꯤꯕ ꯂꯣꯀꯦꯜ MLA ꯑꯩꯈꯣꯏ ꯀꯣꯜꯂꯤꯕ MLA ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯥꯛ ꯀꯣꯠꯂꯤꯁꯦ ꯑꯝꯇ ꯊꯤꯡꯕꯤꯌꯨ ꯍꯥꯏ ꯑꯃꯠꯇ ꯊꯤꯡꯗ꯭ꯔꯦ ꯄꯨꯂꯤꯁꯅꯁꯨ ꯊꯤꯡꯕꯤꯗ꯭ꯔꯦ ꯄꯨꯂꯤꯁ ꯍꯥꯏꯌꯦ ꯐꯣꯔꯦꯁꯇꯁꯨ ꯑꯩꯈꯣꯏ ꯍꯥꯏ ꯐꯣꯔꯦꯁꯅꯁꯨ ꯊꯤꯡꯕꯤꯗ꯭ꯔꯦ ꯐꯣꯔꯦꯁꯅꯗꯤ ꯀꯤ ꯍꯥꯏ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛ ꯀꯣꯠꯄ ꯒ꯭ꯔꯨꯞꯁꯦ ꯀꯤ ꯍꯥꯏꯌꯦꯕ ꯐꯣꯔꯦꯁꯅ ꯀꯩꯒꯤꯅꯣꯗ ꯃꯣꯏ ꯅꯣꯡꯃꯩ ꯄꯥꯏ ꯑꯗꯨꯝ ꯅꯝꯕ ꯈꯣꯠꯄ ꯇꯧꯏ ꯍꯥꯏꯔꯨꯔꯗꯤ ꯇꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁꯇꯁꯨ ꯍꯥꯏꯖꯔꯦ ꯂꯣꯀꯦꯜ MLA ꯑꯩꯈꯣꯏ ꯑꯣꯅꯦꯔꯦꯕꯜ ꯃꯦꯗꯥꯝ ꯀꯦꯕꯤꯅ ꯀꯣꯟꯕ ꯃꯐꯝꯅꯤ ꯃꯉꯣꯟꯗꯁꯨ ꯍꯥꯏꯖꯔꯦ ꯑꯗꯣ ꯃꯥꯅꯁꯨ ꯑꯩ ꯈꯣꯠꯅꯒꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡꯁꯦ ꯑꯩꯈꯣই ꯃꯤ ꯑꯃꯈꯛ ꯊꯣꯛꯑꯒ ꯒꯥꯔꯤ ꯂꯩꯕꯥꯛ ꯄꯨꯔ ꯂꯥꯛꯄ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯥꯝꯃꯦ ꯋꯥꯔꯤ ꯁꯥꯁꯦꯅ ꯑꯗꯨ ꯊꯣꯝꯒꯥꯏꯒꯦ ꯇꯧꯔꯦ ꯑꯗꯩ ꯒꯥꯔꯤ ꯑꯃꯅ ꯑꯃꯨꯛ ꯊꯠꯂꯦ ꯊꯣꯝꯒꯥꯏꯒꯦ ꯇꯧꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯇꯥꯟꯅ ꯐꯥꯔꯒ ꯄꯨꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯀꯣꯠꯄꯁꯦ ꯇꯧꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯊꯤꯡꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥ ꯍꯪꯕꯗ ꯑꯁ ꯏꯅꯤꯡꯊꯧꯒ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯊꯤꯡꯉꯤꯃꯤꯅꯦ ꯈꯣꯠꯂꯤꯅꯦ ꯍꯥꯏ ꯑꯗꯨꯗꯩꯗ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯊꯤꯡꯅ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯒꯥꯔꯤ ꯊꯥꯗꯣꯛꯑꯒ ꯂꯩꯕꯥꯛ ꯀꯣꯠꯍꯜꯂꯤꯁꯦꯅ ꯑꯩꯈꯣꯏꯅ ꯍꯪꯉꯦ ꯑꯗꯩꯗꯤ ꯃꯣꯏꯗ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯣꯡꯃꯩꯅ ꯅꯝꯕꯤ ꯈꯣꯠꯄꯤ ꯑꯗꯩꯗꯤ ꯐꯨꯏ ꯈꯣꯠꯂꯤ ꯃꯋꯥ ꯂꯧꯗꯦ ꯃꯤ ꯇꯛꯈꯥꯏꯌꯨ ꯒꯥꯔꯤꯒ ꯈꯥꯝꯃꯗꯤ ꯊꯣꯡꯒꯥꯏꯌꯨ ꯑꯗꯩ ꯒꯥꯔꯤ ꯇꯧꯔꯝꯃꯗꯤ ꯇꯛꯈꯥꯏꯌꯨ ꯍꯥꯏꯕꯒꯤ
ꯏꯁꯇꯦꯖ ꯑꯃ ꯂꯩꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯕꯣꯛ ꯇꯧꯗꯅ ꯈꯔ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯐꯨꯆꯩ ꯇꯧꯈ꯭ꯔꯦ ꯑꯗꯩ ꯃꯔꯛꯇꯨꯗ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯨꯁꯨ ꯌꯥꯎꯁꯜꯂꯦ ꯑꯗꯣ ꯃꯥ ꯍꯥꯟꯅ ꯐꯣꯛꯁꯅꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯀꯣꯟꯅ ꯃꯥꯅ ꯐꯣꯛꯁꯅꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯣꯛꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯅꯤꯡꯇꯝꯕꯗ ꯐꯣꯟ ꯇꯧꯖꯩ ꯄꯥꯕꯨꯡ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯏꯃꯁꯦ ꯈꯪꯕꯤꯕ꯭ꯔꯥ ꯐꯣꯛꯁꯀꯤꯅ ꯍꯪꯉꯦ ꯃꯥꯅ ꯈꯪꯕꯤꯕ꯭ꯔꯥ ꯍꯪꯉꯦ ꯃꯥꯅ ꯈꯪꯗꯦ ꯌꯥꯏꯃ ꯀꯧꯕꯗꯤ ꯌꯥꯎꯗꯦꯕꯨꯅ ꯍꯥꯏꯔꯛꯑꯦ ꯑꯗ ꯌꯥꯏꯃ ꯀꯧꯕꯗꯤ ꯌꯥꯎꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅ ꯍꯥꯏꯔ ꯂꯩꯅꯩ ꯀꯥꯟꯗ ꯑꯗꯩꯗꯤ ꯑꯗꯨꯝ ꯆꯠꯊꯈꯤꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯀꯟꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯌꯥꯝ ꯀꯟꯅ ꯍꯦꯛꯇ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯥ ꯀꯣꯛ ꯉꯥꯎꯏ ꯈꯣꯠꯂꯦ ꯍꯣꯏ ꯐꯔꯦ ꯄꯥꯕꯨꯡ ꯆꯠꯄꯤꯈ꯭ꯔꯣ ꯈꯣꯠꯄꯤꯈ꯭ꯔꯣ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯐꯖꯅ ꯃꯇꯨꯡꯗꯗꯤ ꯂꯩꯕꯥꯛ ꯀꯣꯠꯄꯁꯦ ꯊꯤꯡꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯔ ꯑꯩꯈꯣꯏꯁꯦ ꯊꯥꯗꯣꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯨꯝ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨꯅꯦ ꯍꯩꯕꯣꯛ ꯆꯤꯡꯗꯨ ꯀꯩ ꯐꯤꯕꯝ ꯂꯩꯒꯦꯅꯀꯣ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯀꯟꯁꯤ ꯈꯣꯠꯁꯦꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯅꯦꯕ ꯑꯗꯩꯗꯨꯗ ꯍꯧꯖꯤꯛꯀꯤ ꯄꯥꯕꯨꯡꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯣꯏꯔꯦ ꯅꯣꯏ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯑꯗꯩ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯣꯏꯅ ꯀꯥꯏꯗ ꯎꯅꯁꯤꯒꯦ ꯍꯪꯉꯛꯄꯅꯤ ꯎꯅꯕꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯣꯐꯤꯁꯇ ꯎꯅꯔꯁꯤꯔꯥ ꯍꯥꯏꯔꯨꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯀꯩꯅꯣ ꯇꯧꯕꯗꯨꯅ ꯍꯦꯛꯇ ꯂꯥꯜꯂꯦ ꯍꯥꯏꯔ ꯂꯥꯛꯑꯣ ꯀꯥꯏꯗꯨꯗꯤ ꯑꯗꯨꯗꯤ ꯐꯖꯗꯦꯕ ꯄꯥꯕꯨꯡꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯨꯝꯁꯤ ꯃꯤ ꯑꯃ ꯍꯦꯛꯇ ꯃꯔꯝ ꯆꯥꯗꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯒꯗꯧ ꯅꯠꯇꯦ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯕꯣꯏꯀꯣꯠ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯗꯤ ꯄꯥꯕꯨꯡ ꯃꯊꯪꯗꯗꯤ ꯍꯥꯏꯕꯤꯔꯨꯔꯅꯨ ꯑꯗ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯔꯥꯝꯕꯥꯏ ꯕꯣꯏꯀꯣꯠ ꯇꯧꯔꯒ ꯍꯦꯛꯇ ꯇꯧꯒꯗꯧ ꯅꯠꯇꯦ ꯑꯔꯥꯝꯕꯥꯏ ꯀꯗꯥꯏ ꯇꯧꯔꯤ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯖꯒꯦ ꯄꯥꯕꯨꯡ ꯂꯩꯕꯥꯛꯀꯤ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇꯁꯦ ꯑꯩ ꯁꯤ ꯇꯧꯔꯦꯅ ꯂꯥꯎ ꯈꯣꯡꯒꯗꯧ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯗꯨꯗ ꯃꯤꯌꯥꯝꯅ ꯈꯪꯒꯗꯧꯅꯤ ꯑꯗꯨ ꯃꯤꯌꯥꯝꯅ ꯈꯪꯖꯔꯛꯁꯅꯨ ꯑꯗ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯉꯁꯤꯁꯨ ꯃꯣꯏꯒꯤ ꯅꯍꯥꯟ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯋꯥꯁꯛ ꯂꯧꯈꯤꯕꯗꯨ ꯉꯁꯤ ꯅꯨꯃꯤꯠ ꯑꯔꯣꯏꯕꯅꯤ ꯑꯗꯨꯗ ꯍꯣꯏ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒ ꯑꯗꯨ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯔꯤꯖꯤꯝꯒ ꯑꯅꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯃꯤꯠ ꯁꯥꯍꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯑꯩꯈꯣꯏꯒꯤ ꯐ꯭री ꯃꯨꯞꯃꯦꯟ ꯔꯤꯖꯤꯝꯒ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯗꯣ ꯃꯥ ꯂꯥꯎꯊꯣꯔꯛꯑꯦ ꯍꯣꯏ ꯑꯗꯨꯒꯤꯕꯨꯗꯤ ꯑꯔꯥꯝꯕꯥꯏ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯄꯣꯏꯟ 6ꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯑꯣꯅꯔꯦꯕꯜ ꯑꯃꯤꯠ ꯁꯥꯍꯅ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯊꯥꯖꯕꯁꯨ ꯂꯩ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃ ꯐꯝꯂꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃ ꯀꯧꯔꯒ ꯃꯅꯤꯄꯨꯔꯤ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨꯗ ꯄꯨꯊꯣꯛꯄꯤꯔꯒ ꯄꯥꯁ ꯇꯧꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯑꯃꯨꯛ ꯇꯧꯁꯟꯕꯤꯌꯨ ꯁꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯒꯨꯝꯁꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯃ ꯑꯗꯨꯝ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯣꯅꯔꯦꯕꯜ ꯑꯃꯤꯠ ꯁꯥꯍ ꯖꯤ ꯍꯥꯏꯔꯦ ꯃꯌꯥꯝ ꯖꯤ ꯍꯥꯏꯅꯔꯝꯃꯤ ꯑꯩꯁꯨ ꯍꯥꯏꯔꯒꯦ ꯑꯃꯤꯠ ꯁꯥꯍ ꯖꯤꯗ ꯑꯩ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯦꯞ ꯃꯅꯤꯄꯨꯔ ꯇꯨ ꯁꯦꯞ ꯏꯟꯗꯤꯌꯥ ꯐ꯭ꯔꯣꯝ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯑꯦꯟ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯁꯤꯗꯪ ꯍꯥꯏꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯧꯖꯍꯧꯔꯒ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯅꯤ ꯂꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤꯅꯦꯅ ꯊꯣꯛꯂꯛꯅꯕ ꯉꯥꯛꯇꯅꯤ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯊꯣꯛꯂꯛꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯗꯨꯃꯥꯏꯅ ꯋꯥ ꯉꯥꯡꯕꯗ ꯍꯟꯊꯕ ꯂꯩꯅꯒꯨꯝꯁꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯆꯥꯁꯤꯡꯕꯨ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯍꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯄꯥꯕꯨꯡꯅ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯃꯤꯌꯥꯝꯒ ꯑꯗꯨ ꯇꯧꯕꯗꯣ ꯇꯧꯒꯅꯨ 80 ꯃꯤꯌꯥꯝꯅ ꯈꯪꯉꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ 80 ꯀꯅꯥꯅꯣ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅꯕ ꯍꯨꯟꯅꯕ ꯂꯥꯎꯅꯕꯒꯤ ꯊꯕꯛꯁꯤꯃ ꯑꯩꯈꯣই ꯌꯥꯔꯒꯗꯤ ꯃꯁꯤꯒꯨꯝꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯤ ꯌꯦꯡꯅꯕꯁꯤꯡ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯨ ꯂꯧꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯀꯣ ꯁꯤ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣই ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯃꯥꯏ ꯄꯥꯛꯀꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ
ꯀꯃꯥꯏꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝꯗ ꯃꯥꯌꯣꯛꯅꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯖꯔꯨꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯍꯩꯕꯣꯛ ꯆꯤꯡ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐꯝ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯅ ꯈꯟꯖꯔꯤꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯂꯥꯏꯐꯝꯁꯤꯗꯅꯦ ꯂꯩꯕꯥꯛ ꯀꯣꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯊꯤꯡꯉꯨꯕ ꯑꯗꯨ ꯃꯣꯏꯅ ꯇꯧꯕ ꯒꯦꯡ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯇꯧꯕ ꯒꯦꯡ ꯒꯨꯟꯗꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯨꯂꯤꯁꯅꯁꯨ ꯑꯗꯨꯝ ꯐꯥꯔꯒ PR ꯕꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕ ꯑꯗꯒꯤ ꯐꯣꯔꯦꯁꯅ ꯐꯥꯔꯦ ꯍꯥꯏꯔꯦ ꯍꯥꯏ ꯄ꯭ꯔꯦꯁꯔꯗꯒꯤ ꯍꯦꯛꯇ ꯇꯧꯔꯤ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯍꯦꯛꯇ ꯌꯥꯎꯁꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯔꯛꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯣꯛꯁꯀꯤ ꯃꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯍꯥꯏꯔꯤꯕ ꯑꯍꯟ ꯑꯁꯤꯅꯁꯨ ꯂꯥꯛꯑꯒ ꯏꯆꯥꯖ ꯑꯩꯁꯨ ꯑꯗꯨꯅꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯣꯏ ꯋꯥꯔꯤꯁꯤ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯂꯦꯝꯅ ꯍꯥꯏꯕꯤꯔꯗꯤ ꯐꯗꯧꯕ ꯃꯥꯁꯨ ꯂꯥꯛꯑꯦ ꯚꯤꯛꯇꯤꯝ ꯑꯩꯈꯣꯏꯒꯤ ꯀꯜꯄꯤꯠ ꯑꯃꯗꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯀꯣꯠꯄꯗꯣ ꯌꯥꯎꯕꯒꯨꯝꯅ ꯂꯥꯛꯑꯦ ꯌꯥꯎꯁꯨ ꯌꯥꯎꯔꯤꯅꯤ ꯃꯥꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯒꯥꯔꯤ ꯌꯥꯎꯔꯕꯅꯤꯅ ꯑꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯋꯥꯍꯩ ꯋꯥꯇꯥꯐꯖꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯁꯥꯎꯗꯅ ꯑꯗꯩ ꯅꯍꯥ ꯉꯥꯛꯇꯅꯤ ꯑꯗꯩꯗꯤ مꯊꯪ ꯆꯠꯊꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯣꯏ ꯑꯍꯜꯗ ꯈꯨꯠ ꯊꯥꯕꯗꯨꯃꯗꯤ ꯍꯣꯏ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯃꯩꯇꯩꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯔ ꯍꯣꯏ ꯃꯗꯨꯃꯗꯤ ꯁꯣꯏꯔꯦ ꯍꯥꯏꯕ ꯌꯥꯏ ꯅꯠꯇꯅ ꯍꯦꯛꯇ ꯍꯦꯟꯖꯟꯗꯅ ꯑꯔꯥꯝꯕꯥꯏ ꯁꯣ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯉꯔꯥꯡ ꯅꯍꯥꯟ ꯑꯗꯨ ꯇꯧꯕ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯍꯦꯟꯖꯟꯕꯤꯒꯅꯨ ꯄꯥꯕꯨꯡ ꯃꯤꯌꯥꯝꯅ ꯑꯔꯥꯝꯕꯥꯏ ꯀꯅꯥꯅꯣ ꯈꯪꯉꯤ ꯁꯤꯗꯪ ꯍꯥꯏꯖꯔꯒ ꯑꯩ ꯃꯇꯥꯡꯁꯤꯡꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯁꯤꯗꯁꯨ ꯀꯌꯥ ꯊꯥꯗꯕꯤꯒꯅꯨ ꯁꯤꯗꯁꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯗꯁꯨ kaya ꯀꯣꯛ ꯊꯥꯗꯕꯤꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛ ꯏꯄꯨꯔꯨꯞꯀꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯀꯃꯥꯏꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝꯗ ꯀꯣꯛ ꯊꯥꯗꯁꯤ ꯉꯁꯤ MLA ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕ ꯃꯇꯝꯗꯣ ꯉꯁꯤꯕꯨꯗꯤ ꯁꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯃꯤꯠ ꯁꯥꯍ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯍꯣꯏ ꯍꯥꯟꯅꯩꯁꯨ ꯍꯥꯏ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯌꯥꯝ ꯀꯟꯕ ꯁ꯭ꯇ꯭ꯔꯤꯛ ꯑꯃ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤꯕꯨꯗꯤ ꯍꯥꯏꯔꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯤꯖꯤꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯦꯛꯇ ꯇꯧꯕ ꯌꯥꯕꯗꯨ ꯍꯣꯏ ꯑꯗꯨꯃꯗꯤ ꯄꯨꯡꯊꯤꯡ ꯊꯤꯡꯒꯅꯤꯅ ꯃꯥꯅꯁꯨ ꯍꯥꯏꯔꯦ ꯑꯣꯔꯗꯔꯁꯨ ꯊꯣꯛꯑ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯍꯣꯏ ꯁꯨꯒꯤꯁꯨ ꯃꯣꯏ ꯁꯨ ꯈꯔ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯑꯗꯨꯒ ꯑꯊꯨꯕꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯏꯟꯁꯤꯡ ꯏꯂꯤꯒꯦꯜ ꯏꯃꯥꯏꯒ꯭ꯔꯦꯟꯁꯤꯡ STꯗꯒꯤ ꯂꯧꯊꯣꯛꯄ NRC ꯇꯧꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯂꯧꯊꯣꯛꯄ ꯍꯥꯏꯔꯤꯕ ꯄꯣꯏꯟ ꯃꯌꯥꯝꯁꯦ ꯑꯊꯨꯕꯗ ꯇꯧꯔꯁꯤꯀꯣ ꯑꯗꯨꯒ ꯀꯅꯥꯅꯣ 330K ꯂꯧꯔꯨꯕꯩ ꯃꯇꯥꯡꯗꯣ ꯑꯩꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯅꯪ ꯄ꯭ꯔꯨꯞ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯄꯩꯁꯥ ꯂꯧꯋꯦ ꯑꯗꯣ ꯀꯣ ꯂꯥꯛꯑꯣ ꯑꯗꯨ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯒꯅꯨꯀꯣ ꯑꯃꯤꯠ ꯁꯥꯍꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯗꯨ ꯐꯦꯛꯅꯤ ꯍꯥꯏ ꯑꯩꯈꯣꯏꯗꯀꯣ ꯐꯦꯛꯅꯤ ꯍꯥꯏ ꯀꯣ ꯑꯗꯨꯅ ꯑꯗꯣꯝꯗ ꯀꯣꯛ ꯊꯥꯗꯔꯨꯅꯨ ꯑꯗꯨ ꯇꯧꯔꯒꯕꯨ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯈꯤꯗ꯭ꯔꯣ ꯑꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯈꯤꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝꯁꯤ ꯇꯨꯃꯤꯟ ꯂꯩꯈꯤꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯅꯤ ꯀꯣ 30K ꯂꯧꯔꯨꯕꯩ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯔꯤꯝ ꯁꯥꯎꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣই ꯇꯧꯗꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯔꯩꯕꯥꯛ ꯏꯄꯨꯔꯨꯞꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯉꯝꯕ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯩꯈꯣই ꯇꯧꯕ ꯇꯥꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ NRC ꯆꯠꯅꯕꯗꯣ ꯃꯗꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯇꯧꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯗꯦ ATꯅ ꯍꯥꯜꯂꯤꯔ ꯐꯣꯛꯁꯅ ꯍꯥꯜꯂꯤꯔ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯍꯟꯗꯛꯇ ꯇꯥꯖꯕꯅꯤ ꯐꯣꯛꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯩꯁꯨ ꯍꯥꯟꯅ ꯇꯥꯕꯗꯤ ꯇꯥꯖꯗꯦ ꯍꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕ ꯊꯤꯖꯤꯜꯂꯨꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣই ꯇꯥꯖꯗꯦ ꯑꯗꯨꯃꯗꯤ ꯍꯥꯟꯕ ꯀꯣꯟꯕꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣꯅꯦ ꯂꯩꯕꯥꯛ ꯅꯤꯡꯕꯕꯨ ꯍꯥꯟꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯀꯣꯟꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯅꯦ ꯑꯩꯗꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯥꯛ ꯅꯤꯡꯈꯠꯂꯣ ꯍꯥꯏꯔꯝꯃꯤꯅꯤ ꯌꯨꯠꯅ ꯂꯩꯕꯥꯛ ꯅꯤꯡꯗꯕꯅꯤ ꯉꯁꯤ ꯁꯣꯏꯔꯛꯏꯁꯤ ꯌꯨꯠ ꯑꯩꯈꯣই ꯅꯍꯥꯁꯤꯡ ꯂꯩꯕꯥꯛ ꯌꯥꯝ ꯅꯤꯡꯕ ꯃꯊꯧ ꯇꯥꯏ ꯂꯩꯕꯥꯛ ꯅꯤꯡꯕꯗꯨꯕꯨ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕꯗꯨꯕꯨ ꯑꯍꯥꯟꯅ ꯀꯣꯟꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯅꯤ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣꯝꯗ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯅ ꯑꯗꯣꯝꯗ ꯆꯠꯀꯨꯝꯁꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯂꯩꯕꯥꯛ ꯅꯤꯡꯉꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯗꯤ ꯃꯤꯌꯥꯝꯅ ꯌꯥꯔꯗꯤ ꯃꯥ ꯂꯨꯆꯤꯡꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛꯇ ꯇꯧꯕꯗꯨꯅꯤ ꯑꯩꯈꯣই ꯄꯥꯝꯃꯤꯁꯤ
ꯑꯩꯈꯣꯏ ꯑꯩ ꯑꯦꯛꯁꯟꯗꯤ ꯑꯦꯛꯁꯟ ꯍꯣꯏ ꯑꯗꯨꯅꯦ ꯑꯦꯛꯁꯟꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗꯗꯤ ꯑꯦꯛꯁꯟ ꯇꯧꯗꯤꯌꯦ ꯑꯇꯣꯞꯄꯗꯗꯤ ꯑꯩ ꯌꯥꯝ ꯑꯦꯛꯁꯟ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗꯗꯤ ꯇꯧꯖꯗꯦ ꯑꯗꯨꯅꯤ ꯍꯣꯏ ꯐꯣꯛꯁꯅ ꯍꯜꯂꯝꯕ ꯌꯥꯏ ꯍꯣꯏ ꯐꯣꯛꯁꯅ ꯍꯜꯂꯝꯕ ꯌꯥꯏ ꯑꯗꯣ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯑꯩ ꯀꯨꯏꯖꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕ ꯊꯤꯔꯨꯗꯕ ꯍꯥꯏꯕꯔ ꯀꯩꯅꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯃꯌꯥꯝ ꯍꯦꯛꯇ ꯀꯃꯦꯟꯗ ꯆꯩꯕꯁꯨ ꯇꯧꯕꯤꯒꯅꯨ ꯁꯤꯅꯣ ꯃꯌꯥꯝ ꯐꯔꯦ ꯑꯩ ꯁꯤ ꯍꯥꯏꯔꯒ